ꯍꯧꯗ꯭ꯔꯣ ꯑꯩ ꯈꯨꯠꯇ ꯌꯦꯡꯉꯣ ꯈꯨꯠꯀ ꯉꯥꯒꯗꯣ ꯀꯌꯥꯝ ꯆꯥꯎꯕ ꯈꯦꯠꯅꯒꯦ ꯏꯃꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯥꯝ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯤꯟꯖꯥꯡ ꯅꯨꯡꯖꯥꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤ ꯇꯥꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯂꯥꯏꯒꯤ ꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯊꯪ ꯑꯇꯩ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤꯕꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯁꯦ ꯄꯨꯂꯞꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯦꯝꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕꯈꯩꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏ ꯁꯦꯝꯗꯣꯛꯑꯗꯣꯏꯅꯦꯕꯀꯣ ꯑꯔꯩꯕꯁꯤꯡꯁꯤꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡꯈꯩꯁꯤꯅ ꯀꯣꯕꯤ ꯂꯩꯔꯦ ꯃꯔꯣꯏ ꯃꯔꯥꯡ ꯑꯗꯒꯤꯗꯤ ꯀꯣꯕꯤ ꯈꯔ ꯁꯦꯝꯕ ꯍꯧꯔꯦ ꯑꯂꯨ ꯈꯔ ꯑꯗꯒꯤ ꯑꯂꯨꯁꯤꯡꯁꯤꯁꯨ ꯉꯥ ꯊꯣꯡꯕꯒꯨꯝꯕ ꯍꯩꯒꯨꯝꯕꯗ ꯍꯩ ꯊꯣꯡꯕꯒꯨꯝꯕꯗ ꯍꯥꯞꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯦ ꯉꯔꯥꯡ ꯍꯦꯛꯊꯣꯛꯑꯣꯏꯕꯒꯤ ꯀꯣꯕꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯏꯔꯨꯖꯗꯕ ꯃꯤꯗꯤ ꯆꯪꯍꯟꯗꯦꯀꯣ ꯁꯤ ꯈꯥꯃꯦꯟꯁꯤꯅ ꯉꯥ ꯊꯣꯡꯕꯒ ꯍꯩ ꯊꯣꯡꯕꯒꯗ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯒ ꯅꯤꯅꯦ ꯑꯇꯩꯁꯤꯡ ꯂꯥꯛꯏꯁꯤꯁꯨ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯑꯒꯦ ꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ Sulang ko na ko. Kaya may namiro. ꯂꯩꯀꯥꯏꯒꯤ ꯄꯥꯜꯂꯤꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯅꯝꯕꯅ ꯌꯨꯝꯊꯣꯡ ꯑꯃꯗ ꯃꯤ ꯑꯅꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯗꯣꯏꯅꯦꯕꯀꯣ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯁꯦꯕꯥ ꯁꯦꯕꯤ ꯌꯥꯎꯕꯈꯩꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯋꯣ ꯈꯣꯠꯂꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯁꯤ ꯍꯥꯟꯅ ꯍꯤꯟꯖꯥꯡ ꯁꯦꯝꯕꯒꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯁꯜꯂꯦ ꯃꯔꯨ ꯑꯣꯏꯕ ꯍꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯁꯤꯡꯁꯤꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯦꯕꯀꯣ ꯑꯇꯩ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯩꯔꯨꯕꯣꯞ ꯃꯅꯝꯗꯣ ꯈꯤꯇꯪ ꯍꯩꯅꯗꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯤꯡꯂꯤꯡꯅ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯁꯦ ꯉꯥꯗꯣ ꯑꯩꯅ ꯁꯨꯝ ꯆꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯁꯜꯍꯧꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕ ꯁꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯆꯪꯉꯨꯗ꯭ꯔꯦꯕꯀꯣ ꯁꯦꯝꯗ꯭ꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯍꯧꯕꯅꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯗꯨꯒ ꯊꯣꯡꯕꯅ ꯁꯣꯝꯗ ꯊꯣꯡꯕ ꯌꯣꯡꯆꯥꯛꯁꯦ ꯉꯔꯥꯡ ꯈꯦꯠꯂꯛꯄꯒꯤꯅꯦ 아니 형 가면은 ꯑꯃꯗꯤ ꯃꯥꯡꯉꯦ ꯏꯔꯨꯖꯗꯕꯅꯤ ꯍꯤꯟꯖꯥꯡ ꯀꯩꯀꯩ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯃꯈꯜ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯕꯤꯗ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯊꯦꯜꯗꯣ ꯀꯌꯥ ꯁꯨꯕꯅꯣꯗꯣ ꯑꯩ ꯐꯖꯅ ꯃꯁꯤꯡꯗꯤ ꯊꯤꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯄꯨꯟꯅ ꯑꯗꯨꯝ ꯊꯤꯔꯒꯦꯕꯀꯣ ꯎꯇꯤ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯉꯥ ꯊꯣꯡꯕꯁꯦ ꯇꯣꯉꯥꯟ ꯂꯣꯏꯅ ꯑꯃꯇꯪꯗ ꯆꯟꯗꯕꯒꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪ ꯁꯤꯅꯤ ꯆꯥꯛ ꯂꯩꯔꯦ ꯆꯝꯐꯨꯠꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯏꯔꯣꯝꯕ ꯀꯩꯀꯩ ꯇꯧꯅꯕ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛꯇꯪꯗꯤ ꯅꯦ ꯇꯥꯔꯛꯑꯅꯤ ꯆꯥꯛ ꯀꯌꯥꯝ ꯂꯥꯝꯃꯒꯦ ꯃꯃꯥ ꯆꯥꯛ ꯂꯥꯝꯕꯒꯤ ꯋꯥꯗꯤ ꯂꯣꯏꯔꯦꯅ ꯄꯨꯡ 9ꯗ ꯆꯥꯕ ꯑꯩꯈꯣꯏꯅ 12:30 ꯇꯥꯔꯛꯑꯕꯁꯤꯗꯤ ꯀꯔꯤ ꯁꯤꯒꯤ ꯑꯣꯏꯐꯝꯗꯤ ꯃꯃꯥ ꯊꯣꯛꯑꯦ ꯅꯣꯏꯗ ꯆꯥꯛꯁꯦ ꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯆꯥꯒꯦ ꯂꯥꯛꯄꯅꯦ ꯏꯁꯤꯡ ꯈꯔ ꯊꯛꯑꯒ ꯇꯣꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯡꯉꯤꯕ ꯉꯥꯁꯤ ꯑꯁꯤꯗꯒꯤ ꯈꯣꯏꯖꯨꯃꯥꯟꯗꯒꯤ ꯂꯧꯔꯨꯕꯅꯦ ꯉꯥ ꯀꯦꯖꯤ
5:30ꯗꯒꯤꯅ 6 ꯐꯥꯎ ꯇꯥꯕ ꯑꯩ ꯈꯨꯄꯥꯛꯅ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯊꯝꯕꯗꯅꯦ ꯉꯥꯅꯤ ꯌꯥꯝ ꯑꯗꯣ ꯁꯤ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯄꯨꯛ ꯊꯟ ꯆꯥꯔꯒ ꯁꯤꯗꯩꯗ ꯖꯒꯣꯏ ꯊꯦꯛꯊꯔꯨꯗꯣꯔꯤꯅꯤ ꯑꯗꯨꯒ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯕꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯣꯕ ꯑꯗꯨꯒ ꯂꯥꯏꯕꯨꯡꯒꯤꯗꯣ ꯑꯃꯨꯛ ꯅꯝꯃꯒ ꯁꯤꯒꯤ ꯂꯥꯏꯕꯨꯡꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯥꯂꯤ ꯑꯣꯏꯕꯩꯅꯦ ꯍꯥꯏꯅ ꯍꯥꯏꯌꯣꯕ ꯑꯗꯣ ꯃꯃꯥꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯏꯕ ꯍꯩꯇ꯭ꯔꯁꯨ ꯔꯦꯀꯣꯔꯗꯇꯤ ꯇꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤ ꯁꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯁꯤꯒꯤ ꯑꯍꯜ ꯂꯃꯟꯅ ꯆꯠꯅꯔꯝꯕꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯔꯥꯎꯕꯒꯤ ꯂꯩꯀꯥꯏ ꯒ꯭ꯔꯨꯞ ꯑꯃꯃꯝꯒꯤ ꯄꯥꯂꯤꯒꯤ ꯍꯔꯥꯎꯕꯒꯤ ꯄꯥꯂꯤ ꯅꯨꯃꯤꯠꯀꯤ ꯃꯌꯥꯝ ꯂꯩꯀꯥꯏꯁꯤꯒꯤ ꯍꯥꯎꯃꯨꯡꯒꯤ ꯀꯥꯡꯕꯨ ꯂꯥꯛꯄ ꯑꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛꯂꯦꯟ ꯑꯃꯃꯝ ꯆꯥꯃꯤꯟꯅꯩ ꯍꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯂꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯂꯥꯡꯉꯤꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯅꯤꯕꯨ ꯁꯦꯕꯥ ꯇꯧꯍꯜꯂꯦ ꯍꯥꯏꯔꯒ ꯀꯠꯆꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯆꯥꯗꯠꯅꯕ ꯍꯧꯗꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯣꯝꯗ ꯂꯥꯏꯒꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯒꯠ ꯋꯥꯡꯒꯠꯀꯤ ꯊꯕꯛꯁꯤ ꯂꯣꯏꯗꯗꯅ ꯁꯤꯒꯗꯧꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯍꯔꯥꯎꯕ ꯂꯣꯏꯔꯛꯄꯗꯗꯤ ꯄꯥꯔꯣ ꯇꯥꯕ ꯌꯥꯕꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯕ ꯑꯃ ꯌꯥꯎꯔꯦ ꯍꯣꯏ ꯁꯤꯗ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯏꯔꯣꯝꯕ ꯑꯆꯥꯔꯥꯅ ꯍꯣꯏ ꯃꯔꯤ ꯁꯨꯔꯦ ꯃꯔꯤꯡꯈꯥ ꯊꯣꯡꯕ 5 ꯁꯨꯔꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ 6 ꯁꯨꯔꯦ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ 7 ꯁꯨꯔꯦ ꯍꯜꯂꯣ ꯉꯥ ꯊꯣꯡꯕ ꯃꯍꯤ ꯇꯦꯡꯀꯣꯠ ꯍꯥꯞꯄꯁꯤꯔꯥ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯑꯉꯥꯡ ꯃꯥꯁꯦ ꯍꯧꯗ꯭ꯔꯣ 여기네 영어 ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ